Thangabo Kendra gi Samaram village polling number 35/37 के president ओइरंबा Thangjam Kulachandra Singh chahi humfu tara mangana tha asigi amada ikhang khangodana leikhidbada party asigi thomi singna minute ani tuminna leptuna awaba fongdokkhre Khangabok block congress committee KBCC KBMCC amadi AYCC na sinduna Wambal da laiba congress babanda ngasi pangthokiba awaba fongdokpagi thoramda Khangabok kendra gi MLA Okram Surjakumar gi loina bi Dr Okram Miki KBCC gi president TH Ibomcha social worker Laithram Subas na chingba party asigi thomi kayasu sarugya awaba fongdokpagi thoram aduda wangang kibasingna Thangjam Kulachandra Singh na leikhidaba asi party asigi achoba mangjabane mahakna party asigi damakta khangjaramba amadi tawbiramba thabak thoram sing adu aikhoi khudimakna pangthok minasi mahakki lehoriba imung manungi awaba su sarugya minasi haiki thoram aduda leikhidabagi photo da leisu katuna mahakki thawaina mapugi leikoda ingna chikna leinaba thomnijaki